ꯃꯣ ꯃꯁꯤ ꯕꯦꯕꯤꯁꯤꯅ ꯃꯥ ꯊꯛꯇꯣꯛꯈ꯭ꯔꯕꯣ ꯃꯥ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯂꯣꯏꯗꯣ ꯕꯦꯕꯤ ꯅꯪ ꯐꯕ꯭ꯔꯣ ꯑꯅꯤ ꯄꯨꯔꯛꯏꯔꯣ ꯑꯣ ꯕꯦꯕꯤ ꯅꯪ ꯑꯣ ꯑꯥꯔ ꯑꯦꯁ ꯊꯛꯀꯦꯔꯣ ꯑꯣ ꯑꯥꯔ ꯑꯦꯁ ꯄꯤꯊꯛꯁꯤꯀꯣ ꯃꯥ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯗꯣ ꯍꯣꯏ ꯍꯣꯏ ꯆꯤꯆꯦꯅ ꯍꯥꯏꯕꯁꯦ ꯑꯃꯈꯛꯇꯪ ꯊꯛꯑꯣ very good ꯑꯃꯁꯨ ꯂꯣꯠꯁꯜꯂꯤꯕꯣ ꯅꯪꯅ ꯃꯥ ꯆꯤꯆꯦ ꯃꯆꯨꯟꯗ ꯑꯃꯁꯨ ꯂꯣꯠꯂꯦ ꯍꯥꯏꯌꯦ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯍꯧꯒꯠꯂꯣ ꯌꯦꯡꯒꯦ ꯂꯣꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯂꯣꯠꯂꯦ ꯎꯔꯦ ꯑꯃ ꯄꯤꯕꯤꯔꯣ ꯃꯥ ꯂꯣꯠꯆꯕꯗꯣ ꯄꯤꯕꯤꯔꯣ ꯆꯤꯆꯦ ꯇꯨ ꯄꯤꯕꯤꯔꯣꯁꯦ ꯑꯁ ꯌꯥꯗ꯭ꯔꯦ ꯆꯤꯆꯦꯅ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯍꯥꯟ나 ꯊꯛꯑꯁꯤꯀꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯛꯁꯤꯀꯣ ꯆꯤꯆꯦꯗꯤ ꯅꯥꯕ ꯐꯔꯕꯣ ꯀꯩꯀꯩ ꯆꯥꯔꯒꯦ ꯅꯪ ꯍꯥꯎꯕ꯭ꯔꯥ 하왜 ꯅꯪ ꯆꯥꯔꯤꯁꯦ ꯀꯩꯅꯣ 뭐야 보라지 하우브라 이나 그이노 숲 숲수 하웨 그야 수라바 능 자바 뚜 수라바 숲수 뚜 수라바 타오자 한걸로 넣고 야미 푸푸 감고 오 하우라 morning ma'am aina mamangi video mamangi numita video am seme go fun to e adu tore fun jina toroga na halle kholle na Manipur yu fun je loyo ngarang da chamu gai ne si ron nam te tho ne video fun jo ngarang khatang chamu ne loyo next day the thinking I mean not hospital there the pale fever over the mantai je ko rashes me am thopa aduga over si symptoms hum je tawe are the doctor chale dengue ju test ore du dengue na lamdre my allergy oiler me go raina doctor said the rims says a person quite annoy one of the best thing khale di rims ki emergency pediatric ki lay si am kane di papa khudak ta salaga ko adum khudak ta moi gi leiba doctor sing du na ko nurse sing du na sat yeng bir ga hidai emergency gi je sat thabi re dana aru makha ta ba ina topu yeng ning masing du na ai ga hana dagi khangna ba kai ka leiba myam du loi chala yeng ya re to du khudak ki oi du di khangna ba any doctor am da sapa kan du mai ana myam leibni na ko shu yeng phang de ana emergency gi oi na di rims ki pediatric emergency je is one of the best in khale makha video horse good morning ma'am ufun di loire na thon ga loi phun mi ne thonau haidar thor di du thonau haidar ga manung ji ju loi loi bi ni ado akhoi swai khatara atai te mpham da di phun leitabra khangde akhoi swai ji yadre so ma pan go ore ko loi gari ji yum da kha ma thamba da adum motla lem bi no ala pa da mati am khatang yeng ko koilas tha da ju na te khoi ji koilas su thai ko lambi koilas loi thai ni ji gari chambam di am lei re ado gari chambai maman ji sum tangkhale kamai toi no ngi ising tangak paira ising di marang kaina dum phangbu di male aro kari no ngi ji gari ai si gari ji chamba lu pasamri yang khailo lo gari amma chamba da gari amuk chamba du na hapta amuk chaladi pha nong den chatte koilas su dum loi tha ba ni ado kadai de ufun no khang de matai ji da pai ufun myam jo asi tata so bu thora ga na si myam ji loi pai khala ni na loi chang jala ka doi ne imung ji da atopa normal mi da di ka sum problem lai ta akhoi asthma to bu kangu de ko si ufun je am problem ne di ngai ra ho be moi de to problem nei ai khoi le kai khoi yung gi sing tai ta de si sorok si da kanagi point gi lik toino di khangde ising lik oi bom yawe se sida ising tho adi akhoi yum ising tare sina ai morning duty asidi special day je kai no have the next video da harage
ꯊꯣꯡꯉꯥꯡꯒꯤꯒ ꯁꯤꯅ ꯀ꯭ꯂꯤꯅꯤꯛꯀꯤ ꯃꯅꯨꯡꯒꯤ ꯚ꯭ꯌꯨ ꯃꯇꯦꯛ ꯑꯃꯅꯦ ꯑꯁꯣꯝ ꯃꯄꯥꯟꯗꯅ ꯋꯦꯇꯤꯡ ꯑꯦꯔꯤꯌꯥ ꯂꯩꯔꯦ ꯁꯤꯗꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯃꯥꯏ ꯆꯤꯌꯔ ꯂꯩꯔꯦ ꯑꯗꯣꯝꯅ ꯌꯥꯗꯣ ꯑꯗꯨꯝ ꯏꯁꯥꯅ ꯌꯦꯡꯖꯒꯦ ꯍꯥꯏꯔꯁꯨ ꯁꯤꯗ ꯃꯣꯅꯤꯇꯔ ꯂꯩꯔꯦ ꯀꯦꯃꯦꯔꯥ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯔꯤꯗ ꯌꯥꯗ꯭ꯔꯤꯅꯣ ꯀꯔꯤꯅꯣ ꯁꯦꯝꯗꯣꯏꯁꯦ ꯍꯥꯏꯕꯗꯣ ꯏꯁꯥꯅꯁꯨ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯌꯥꯔꯦ ꯁꯤꯗꯒꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯅ ꯑꯦꯛꯁꯔꯦꯒꯤꯅꯦ ꯁꯤꯁꯦ ꯑꯦꯛꯁꯔꯦꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯦꯡ ꯌꯥꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯦꯛꯁꯔꯦꯗꯣ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯗ ꯋꯥꯆꯦꯞꯇ ꯀꯩꯗ ꯑꯗꯨꯝ ꯑꯦꯛꯁꯔꯦꯗꯣ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯃꯅꯨꯡꯗ ꯃꯌꯥꯝ ꯌꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯣ ꯁꯤ ꯐꯖꯔꯦ ꯄ꯭ꯔꯥꯏꯁꯁꯦ ꯃꯈꯟ ꯃꯈꯟꯅꯦ ꯂꯩꯁꯦ 100 ꯄꯤꯕ 150 ꯄꯤꯕ ꯃꯈꯟ ꯃꯈꯟ ꯂꯩꯔꯦ ꯃꯅꯝꯁꯨ ꯂꯣꯏ ꯅꯨꯡꯁꯤꯌꯦ ꯆꯤꯡꯃꯩꯔꯣꯡꯗ ꯆꯤꯡꯃꯩꯔꯣꯡ ꯊꯣꯡꯅꯥꯅꯤ ꯀꯥꯔꯛꯀꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯐꯝꯃ ꯆꯥꯐꯝꯁꯨ ꯂꯩ ꯌꯨꯝꯗ ꯄꯨꯒꯦꯁꯨ ꯌꯥꯏ ꯍꯣꯡꯁꯨ ꯍꯣꯡꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯉꯁꯤ ꯑꯩꯅ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯂꯥꯛꯏꯁꯤꯅ ꯏꯃꯥꯟꯅꯕ ꯑꯔꯤꯕ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯂꯣꯏꯁꯟꯕ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯎꯔꯤꯁꯤ ꯃꯥꯒꯤ ꯂꯤꯕꯤꯡ ꯔꯨꯝ ꯑꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯍꯥꯏꯕꯗ ꯃꯤꯁꯇ꯭ꯔꯤ ꯑꯍꯣꯡꯕ ꯇꯧꯔꯒ ꯁꯨꯕꯅꯦ ꯍꯥꯏ ꯄꯩꯁꯥ ꯀꯩꯝ ꯆꯪꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯁꯤꯗꯗꯤ ꯌꯥꯅꯤꯡꯕ ꯈꯤꯇꯪ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯕ ꯉꯝꯗꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥ ꯑꯃꯅꯤ ꯁꯤ ꯌꯥꯝ ꯐꯖꯩ ꯊꯣꯡꯒꯁꯦ ꯄꯥꯜꯂꯤ ꯄꯥꯟꯗꯦ ꯑꯝꯇ ꯈꯪꯗꯦ ꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯔꯨꯝꯒꯤ ꯀꯟꯁꯦꯞꯁꯦ ꯑꯗꯨꯝ ꯐꯖꯩ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯟꯁꯦꯞꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯌꯥꯝꯗꯨ ꯂꯩꯁꯦ ꯃꯈꯟ ꯃꯈꯟ ꯍꯧꯖꯤꯛꯀꯥꯟ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯊꯣꯛꯑꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯈꯟ ꯃꯈꯟ ꯑꯣꯟ ꯌꯥꯏꯅꯦ ꯃꯆꯨꯁꯦ ꯃꯈꯟ ꯃꯈꯟ ꯑꯣꯟ ꯌꯥꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯁꯤꯗ ꯐꯖꯩ ꯁꯤꯅ ꯍꯧꯖꯤꯛ ꯂꯧꯔꯛꯄꯗꯨꯅꯤ ꯃꯊꯛꯁꯦ ꯃꯀꯨꯁꯦ ꯌꯥꯝ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯕꯀꯣ ꯌꯥꯝ ꯀ꯭ꯔꯤꯁꯄꯤ ꯑꯣꯏ ꯁꯤꯅꯤꯗꯣ ꯃꯍꯥꯎ ꯐꯖꯅ ꯂꯩ ꯑꯗꯨꯝ ꯌꯥꯏ ꯁꯤ ꯀꯌꯥꯅꯣ ꯄꯤꯗ ꯁꯤ ꯑꯃꯗ ꯀꯌꯥꯅꯣ ꯄꯤꯗ ꯑꯃꯗ ꯀꯌꯥꯅꯣ 80 ꯑꯆꯧꯕ ꯎꯆꯦꯛꯅ ꯃꯀꯣꯟ ꯑꯆꯧꯕ ꯁꯥꯕ ꯎꯆꯦꯛ ꯃꯆꯥꯅ ꯃꯀꯣꯟ ꯄꯤꯛꯅ ꯁꯥꯕ ꯍꯧꯅꯁꯥꯅꯤ ꯃꯍꯧꯁꯥꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯄ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯃꯥꯒꯤ ꯗꯦꯀꯣꯔꯦꯁꯟ ꯀꯩꯀꯥ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯑꯦꯐꯔꯠ ꯇꯧꯕ ꯉꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒꯀꯣ ꯄꯩꯁꯥ ꯆꯪꯗꯅ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯃꯇꯦꯛ ꯑꯃꯁꯨ ꯃꯌꯥꯝꯗ ꯒ꯭ꯂꯤꯝꯁꯨ ꯎꯠꯂꯛꯄꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ